अहानबदा मरुओइबा पाउ सुगनु असेंबली कंस्टिट्युएंसी की एमएलए के रंजितना सुगनु अमदी सेरोगी लांजेना रोबा माहिरोई सिंह महाक मसागी सेल पुथोक्तुना मिंग चंबीबा हौख्रे ꯖꯨꯟꯒꯤ ꯇꯥꯡ 2ꯗꯒꯤ ꯀꯨꯀꯤꯁꯤꯡꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯈꯨꯗꯤꯡꯃꯛꯇ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯅ ꯀꯃꯤꯇꯤ ꯑꯣꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯑꯦꯟꯁꯦꯁꯇ꯭ꯔꯦꯜ ꯂꯦꯟꯗ ꯀꯣꯄꯤꯄꯥꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ Central Gaza Israel gi achoba strike singna Buris refugee camp ta leiba mioi 18 hatkre Israel na Yemen gi Sana airport te strike tawkre Houthi singna Gaza gi damak makha tana mating pangani haina wasakre Northeast Windona Sandok Sari Benimidagi Pau Ming Tabidi Singbu Channa Khurumjari, Housing Pau Sandok Pizari. Sugnu Assembly Constituency ki MLA ke Ranjitna Sugnu Amadi Sero ki Lanjana Raba Mahairoi Singh Mahak Masagi Sel Butoktuna Ming Chanbiba Haukrei Haukiba Inkum Zalisangani Kunundogi Me Ahumdagi Haurakiba Lana Sokhalaba Sugnu Amadi Sero gi Mafam Singh the Leba Miam Ngagnaba MLA ke Ranjitna Same Kiba Peace Committee na Ing Tapapurak na ba Honaduna Lakpagi Mahai Oina Tapna Maike Adogi Relief Camp to Layraba Singh Masagi Yum Hinkolda Hanzinba Haurakle Masida natana lanjan naruraba Mahairoi Singna Lyric Nauna Tamnaba Ming Sanbada Changba Senfam Pum Namak Putokani Haina Lautokibagi Matung Inna Bosem Naloba Class 10 Namadi Kosem Naloba Class 11 Pass Taraklaba Singi Ming Sugnu XR Secondary da Chanbiduna Tavakta on Tokpa Haukre Magna Makatana Sugnu Amadi Sero Gilanjan Naruraba Imung Kudingi Mahairoi Singna Mahaitam Bada Matau Taba Sing Mating Pangani Haina So Lautokre Ningsing Bayay Sugnu Amadi Sero gi Mafam Singda Lan Haukraba Matung Numit Kunmanga Nigi Matung Lan Haurakibani Maduda MLA na Kanna Honaduna Sero Amadi Sugnu gi Miam Kanminasi Haina Peace Committee Same to Miambu Ngaki Adum Oinama Kuki Militant Singna Minu Silaitana Miam Amadi MLA gi Yum Yauna Mai Thaduna Amang Ata Thokanki Amadi Miam Sing Lanjan Naduna Leiki Tung the MLA na Masagi Achoba Stanfam Putoktuna Miam na Laiba Yaba Achoba Lam Amal Laiduna Masama Sagi and Biduna Yum Saba Hoki Amadi Lehan Basu Hoki Tonga ba organizations Singapore Sinduna Yum na Kaure Haiba football tournament na Masupang Toktuna Lanzan na Krabasing Masagi Mayumda Hanzilak na Bawakalon Pokhanki Masigi Matakta Angang Ama Yauramyoy Mapan MLA K Ranjitna Churachandpur District 𝐶𝐿 Putorak Kiba Laikrabani Amaromda Mahak na Katopaga Lolina Angang Singbu Mai tamnabagi damak chawna tengpang pibada mama mapa oiba sing social media ge platform yauna mai kay kyadagi ikai khumnaba amadi thagatpa phongdok narakle Zungi tang anidagi kuki singi sathok sasin khudingmakta athingba thamle haina Committee on Protection of Indigenous Peoples Ancestral Land COPIPAL na thadropa cheral amada phongdorakle Naga Singi Thainadagi Leraklaba Lam Sing Kannabagi Wakalonda Amadi Ing Tapa Lam Ama Kuki Sing Sathok Sasin Kudingmak Jun Gitang Anidagi Inpui Liangmai Rongmai Amadi Zemi Nataba Mafam Sing da Thingba Thamle Haina Cherol Asada COPIPAL na Phongdorakle Hariba Organization Asi Haukiba Tang Tara Marida Konsaram Khul da Pangtokiba Miamgi Consultative Meeting Amagi Matung Inna Zoin Tribe Council na Same Kibani Hari Gerald Asina Makata na Haukiba April Tang Mangada Maram Chadana Miyangi Ikai Kumnaba Amadi Safety Amasung Indigenous Naga Tribe ki Rights Bu Temsing na Kiba Khongthang Adugi Mayokta Lokalakpa Firef Amani Hari Khongthang Asina Manipur da Oriba Situation Asi Uncontrolled da Thamnabani
under control da thamnabani haina palli amadi Kangluf singi marakta wari sanatuna yanaba ama puraktriba fawba hongba amata leiroi amadi tongan ba stakeholders sing amasung committee singna COPIPAL gi waref ikai khumnaba utpiduna ingtapa halaknaba honabada mating pangbiyo haina cherol asina makatari Central Gaza da Israel gi achoba strike sina refugee camp talaiba myoi taramapan hatkre Israel na Gaza da chatakiba attack sing da ngasigi yamdrabada myoi contratared hatkre madugi manungda Central Gaza gi buris da thokiba kanba attack amada myoi taramapan hatkre kha thangba Gaza da Israel gi lanmi sina Gaza gi mating pangnaba myoi tara hatkibagi matangda yaningdaba fongdorakpa hengalakli Strike asigi authority singna Israel lanmi singna lamhang da chaba fangdana leiriba myo singda landaki hari AI Jazeera gi Nida Ibrahim na haikibada Israel na occupied West Bank ta anoba settlement kunithoi ayaba pibagi warep asina mafam adugi matangda Israel na thamliba wakalon adu Session Hannaba amasung Palestine gi state ama linkhatpada akaiba pinaba pandam amani makoina West Bank ta Palestine gi damakta lem hauriba mafam singi awatpa adu mapung fahanba haina leiriba lona yadaba settlement sing adu retroactive oina sakhanglei loidena Western Sarkar singna hauzik Palestine gi state ama sakhangbagi matangda khanari maramaduna settler gi luchingba singna President Benjamin Netanyahu-da makoyi control cement taunaba pressure piba uwa fangki UN na fongdorakibagi matung ina mamang sahida Israel na Palestine gi yum listing amaga chatret henna thugaiki amasung square kilometer kunmari gi lam seize tauki Palestine gi miyam na occupied West Bank ki chada homfomathoi di infrastructure sanaba Israel gi ayaba mathau tai yamna su darkar oi Israel gi Defense Ministry na haikibada lam aduda Israel na thamliba wafam asi mabangal kankat hannaba Palestine gi state ama linkhatpa thingnaba amasung lakadoriba chahi kaya gi tungda settlement gi saukhat thoragi yumfam semgatpani haina fogdoki hauzik fawda Israel gi air strike amadi attack singda lishing yankai mariga somna marifu mari henba Palestinian hat trail lonina asokpa myoy lak amaga lishing kun hundoiga Chahum sumna nipan hena lei haina Gaza gi Health Ministry dagi fongdorakli loina miyoi homfumathoi ngakpigadi miyoi listing homfumathoi ga chartered henba thiba khangdana leiri haina makatarki Israel na Yemen gi Sana airport te strike tawkre Houthi singna Gaza gi damak makata na mating pangkani haina wasakre Israel na Yemen gi Sana International Airport ngarang air strike tawkre masina Yemenia Airway na operate tawba aroiba civilian aircraft tugaiki attack adu Yemen gi Houthi rebel singna Israel gi maikeda ballistic missile ani kapsin kiba matungda tawrakibani Israel gi Defense Ministry kazna haikibada strike sing aduna terrorist infrastructure da target tauki amadi Israel na attack ama hektabu force ka lonena thingnagani haibigi pausel ama piki President Benjamin Netanyahu na Iran na Houthi singbu sagali amasung regional aggression da mai thadokpagi damak nungaitaba tauki Houthi gi luchingba Abdul Malik Al Houthi na strike sing adubu yaningdaba fogdoki amasung masina kangluf asina Gaza da Leiriba Palestine gi miyam da mating pangbada thingloi haina wasaki airport adu hanadagi amang ata thokraba matungda handak khakta humanitarian amasung hajki flight singi damak amuk hanna hangdokibani strike asina Yemen gi humanitarian crisis hena fagat hanbagi khudong thiba leire amasung Gaza da hauzik sathariba lanfam singi marakta regional tension hengalakpagi khudong thiba leiri haki Haukiba pung kunmari da nong leptana tabana maram oraga Imphal mayol yauna Manipur gi tongan ba mafam kaya da mahausa gi punsida chawna saithing pire Imphal West ki maru oiba lambi oiba kakwa thangmaiban amadi sagolban maino leirak na chingbada ising thumjinbana lambi sathok sasinda ayetpa piri Chandel District Police na so maike adongi miyam na Chakpi Tural ising wangkhalakpana maram oraga nga faba amadi Tural manak nangna chatana ba kanba wafam thamkre
Ukhrul District Headquarters dagi awang nongpok thangbada kilometer 34 romda landslide thokpagi report tawrakre. Nakal amaromda Indian Meteorological Department IMD na Manipur gi Chandel Churachandpur Ferzol amadi Kaksing Lodena Thawal District na chingba mafam singda akanba nong churaba yai haina phongdorakle. LSTB Kabui amadi Maring Furufki Myo Singa Punna Funal Maring Khulda Salai Taraki Firal Chinkhatkre Maitegi Chai Hobagi Numit Oiba Sazibu Chairabada Kabui amadi Maring Furupsu Punna Thoram Asi Pangtok Pinaba Haina Ware Flowkre Haukiba Numita Lining Tau Telhiba Ima Sangkulaima Anigi Fizol Hongba amadi Saklon Katpada Punna Ware Fasi Lomina Kibani. Ngasi form kiba AMMIK executive mi form na hausik oriba leibaki fibam amadi sei hauba yabagi matangda kupna khanaraba matungda lakliba zungi tang amadagi akagnaba chetna kanglon amagi makhada sei hauba waref lawkre AMMIK General Secretary M Dhananjoy Singh na thadropa cherol amada isai haudringai mangzauna na pamdaba thodok sing thoktanaba lakliba tang kuntrama thoida music arrangers sing kauduna kupna khana haunaba amasung Jackson ba chana kanglon sing kupna khana hauna basu ngasigi mi famaduna lepki hari loina isai tauba matamda numidang wairam pung manga natroga taruk fawda isai haugadabani isai lotion bagi matamda numidang pung tara makhaida oigani artist singi marakta muknaba warongnaba leitanaba amadi isai matam chana lotion bagi damak singer artist sabagi isai sakpagi matam minute kun oiragani hari mathakta palliba chana kanglon asi artist singa Jackson ingadabani Karigumba Chana Kanglon Thugaiba artist Yaurabadi performance Dawhandaba Amadi Matik Java action sing logani Hana Cherol Asida Makhatari. Bosem Amadi Kosem Naloba class 10 Amasung 12 ki examination da pass Toraklaba Mahiro Sing Opaga Iroinana career counseling program Amapang Tokre Pallel Maning Community Hall da Pallel Saukating Bang Lufna Sindra Bang Tokiba Thoram Aduda Sparkle Education Manipur General Manager Longzam Rose Kennedy Chanuna Resource Person Oina Wangangki Amadi Mahiroi Singa Interaction Taunaduna Career Gi Lamda Ningtina Mahiroi Singa Duda Kanghanki Amadi Takhelambam Nogendro Singh Social Activist Pallel Amadi Takhelambam Nilakanta Singh Assistant Engineer PWD Manipurna Thoram Adugi President Member Oiki. All Zirivam Sports Association AJSA Nestin to Zirivam Higher Secondary School Gisanabungda Tim Taramapan Sarugia Duna Sanariba First Satisender Roy Memorial Mini Voice Under 13 Futsal Football Tournament 2025 King Sanakiba Preliminary League Round Match Ki Hanba Matchda YLC na LEC B Bugol Mga Sinoda Ani Suba Matchtana Mga Club na Oriental Club Bugol Ani Ama Amadi Ahum Suba Matchtana PSD na Ichel Club Bugol Ahum Anida Mighty Babiki Hayeng Nungchel Pung Ahum Rom Taba Matamda Pre-Quarter Final League Round Match Ki Hanba Matchda CKCB ga Yawolga Sanagani Ani Suba Match Nungchel Pung Mari Taba Matamda Sonapur GPSA ga SBNYC ga Sanagani YLC ga LECB Ani Suba Match Nungchel Pung Ahum Minitara Mangada Oriental Club ga Mga Club Amadi Ahum Suba Match Nungchel Pung Mari da Ichel Club ga PSD ga Sanagani Hari Arabida Maraba Pau Amana Bizari Sugnu Assembly Constituency ki MLA ke Ranjitna Sugnu Amadi Sero Gilanjan Niruraba Mahiroi Singh Mahak Masagi Sel Putoktuna Mingsan Biba Haukre Zungi Tang Anidagi Kuki Singi Satok Sasin Kuding Magda Atingbat Tamle Haina Committee on Protection of Indigenous Peoples Ancestral Land COPIPAL na Thadro Pacherul Amada Fungdurakli.
Central Gaza Israel gi achoba strike singna Gurez refugee camp ta leiba mioi 18 hatkre. Israel na Yemen gi sana airport ta strike tawkre Houthi singna Gaza gi damak makha tana mating pangani haina wasakre. Northeast window na sandok sari ba nimidangi pao matang sa daloy sari ming tabri ba singbu amuka hanna 𝐶𝐫𝐵 na kurumjari. City College of Nursing da second semester kajiriye akhoi je second batch ne do akhoi college te 2023 dagi haujakhibane aidi haudokpa koidribani na mayam dagi khitang sutharam gadra khanbidu ji chotha diye ado akhoi gi college dress leiriba duty dress ke kaji jo college loi pba aduga akhoi gi khitang chamam na leirakpa matam da jo ojaina akhoi bu guide tobi akhoi gi chamam na ba daw leba bomba moina loi kokhanbiye as kai haide do khaide ai sabi aidi amna khalubado ga yam onaramba haibado udokta ngairabani na yamna mayamga manaramodra khalubado adudi oiramdre. I am Rizini of BSc second semester City College of Nursing Shanghai Pro. Our college provided proper dining mess for the students and the mess are well and good. I am Santachim Anita Maring, second semester of City College of Nursing. I'm as a hosteler of City College of Nursing and I'm very grateful to study here because it has a good and proper infrastructure. It also provides a chair, a table and a cupboard for each student. Our college uniform is provided at free of cost by our college authority. I'm Asani, second semester of BSc Nursing. Water and electricity are being provided 24/7. Proper drinking water to ensure safe drinking and hygiene for the students. Namaste. I samaki intro Dr. 𝐶𝐫𝐵 𝐍𝐞𝐰𝐬, consultant gynecologist, City Hospital and the Research Center 𝐶𝐿 I ngasi mayang mangda wahai ama nidang thamjage haibadi akhoi class 10 12 pass torokpada khoi gi isa su sing yamna confuse chali khoi si kari togdoino kari oisige doctor oisira engineer oisira IAS oisira oja oisira haibana chingbagi
ꯆꯃꯝꯅꯕ ꯃꯇꯥꯡꯁꯤꯗ ꯇꯥꯟꯖꯥ ꯂꯧꯖꯔꯒ ꯑꯩꯅ ꯋꯥꯍꯩ ꯑꯃꯅꯤꯗꯪ ꯍꯥꯏꯖꯒꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ BSc ꯅꯔꯁꯤꯡꯒꯤ ꯀꯣꯂꯦꯖ ꯑꯃ ꯁꯤꯇꯤ ꯀꯣꯂꯦꯖ ꯑꯣꯐ ꯅꯔꯁꯤꯡ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯉꯥꯏꯄ꯭ꯔꯧ ꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯗꯣꯛꯆꯔꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ BSc ꯅꯔꯁꯤꯡꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤ ꯀꯔꯤꯒꯤ ꯈꯜꯂꯨꯔꯤꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯅꯔꯁꯀꯤ ꯀꯌꯥ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯒꯦ ꯑꯃꯗꯤ ꯅꯔꯁꯤꯡ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯑꯣꯔ ꯅꯔꯁꯤꯡ ꯄ꯭ꯔꯣꯐꯦꯁꯟ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯠꯃꯦꯟꯗ ꯃꯦꯅꯦꯖꯃꯦꯟꯗ ꯌꯥꯡꯂꯦꯟ ꯁꯔꯨꯒꯨꯝꯕꯅꯤ ꯗꯣꯛꯇꯔ ꯉꯥꯛꯇꯅ ꯍꯣꯁꯄꯤꯇꯥꯜ ꯏꯁꯥꯒꯤ ꯑꯣꯏꯕ ꯅꯔꯁꯤꯡꯁꯤꯡꯁꯦ ꯑꯩꯈꯣꯏ ꯅꯔꯁꯤꯡ ꯑꯣꯏꯔꯣ ꯑꯦꯅꯤ ꯇꯥꯏꯞ ꯇꯧꯕ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛ 350 ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯀꯟꯐ꯭ꯌꯨꯁꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯀꯣꯂꯦꯖ ꯈꯟꯕ ꯄꯦꯔꯦꯟꯠ ꯍꯣꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯉꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯍꯥꯔꯗ ꯋꯥꯔꯛ ꯇꯧꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕ ꯀꯣꯂꯦꯖꯗꯅ ꯑꯣꯞꯁꯟꯁꯤ ꯄꯤꯕꯤꯌꯨ ꯑꯗꯒꯤ ꯂꯣꯏꯅꯅ ꯀꯔꯝꯕ ꯀꯣꯂꯦꯖꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯒꯦ ꯍꯥꯏꯕꯁꯤ ꯏꯁꯥꯃꯛꯅ ꯀꯟꯐꯥꯔꯝ ꯇꯧꯕꯤꯔꯒ ꯃꯤꯡ ꯆꯟꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯄꯨꯟꯁꯤꯗꯨ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯄꯥꯡꯊꯣꯛꯄꯤꯌꯨ